ꯉꯁꯤꯗꯤ ꯕꯥꯔꯣꯒꯤ ꯕꯣꯔꯥ ꯑꯣꯏꯅ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒꯩꯒꯤ ꯇꯤꯜꯍꯧ ꯕꯣꯔꯥ ꯑꯗꯨꯒꯩꯒꯤ ꯎꯇꯤ ꯑꯃ ꯊꯣꯡꯅꯕ ꯁꯣꯝꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯣꯏꯔꯦ ꯑꯃꯨꯛ ꯊꯥꯡꯍꯜꯂꯦ ꯁꯣꯛ Hello everyone! Welcome back to my channel. Ado ngasi se khakura matungda mukbang ama puduna lae. Do ngasi gi mathel sina uti thongba leire bora leire tilo bora ni ko yenam yam phangde na tilo bora ni tawre duga isigana thabi leire mo tekpa dugi yumda semba char hainogi achar ena ipam de porak pani ko mama na sem menu do ena khara porak pani do mayam chaba haurase Thôi. Đấy mẹ. ꯑꯩꯗꯤ ꯌꯥꯝꯅ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯍꯩꯖꯗꯦꯕ ꯑꯗꯨꯁꯨ ꯃꯇꯧ ꯁꯥꯗꯅ ꯑꯗꯨꯝ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯉꯤ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯦ ꯎꯇꯤꯒ ꯁꯤꯡꯖꯨꯒ ꯂꯩꯔꯝꯃꯗꯤꯀꯣ ꯍꯥꯎꯅꯤꯕ ꯑꯗꯣ ꯁꯤꯗꯗꯤ ꯃꯊꯦꯜ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕꯒꯤ ꯃꯔꯣꯏ ꯃꯄꯥꯡꯗꯨꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯇꯧꯗ꯭ꯔꯦ nó hijrah.
Ngâm hào lắm lắm. Handa handa haibati chaki batha September da nipam yum da su kharani lairure aduga tamuk laire adu matung da di halaga amu agi pam da laire yam nungai ra yam pe laidi sida laire di handa kokse khanbam khangde ada mayam ga lebanina wari ta sanarasu mi leirabanina nungai re wakhan su nungai re thanta leiba idi nungai te ko jat khanjalai duna sigi matam nadi mi mayam ga leibana wakhan no khara chawthoi aduga gi chaning ba thakning masu thanta leiraga di chaning basu pokte do ada leirabanina mayam ga pullaga chaba asi mayam se yamna penjare handakte amuk haji ko hati da halabana itin thanta chare handaki October date 21 da aigi last 9th month ki ultrasound lai adu laraga doctor da dekhalani exact moi su date to exact haira ani delivery ki due date to exact haira ani da matam se dum changhala banna ai so itu kirum nai tawba do khangde amu khalaga ki su ki da chahi su jam ngai da matunda oibanina amuk harau su harawi do akhoi family da member ama hengalak toire adugi khalaga su yam harawi da yeng asi mayam kamai tawba ipam chalubagi video har hangatpada view su phajana phange adugegi sab egi subscriber su khara hengale yam harawi 300 lan base id khanju khalu de lan ngane na do mayam na support tawbagi da makta yam na thaga chari yam harawi egi da makta 300 sidi yame 1k gi da makta di hoi khara matam changani dasu 300 jawbasidi yam harawi ko aina thajarude aidi do kuidare matam se no mayam punamaksu ai namakta pray tabiu dedi kai hai pregnancy life sida ko hairadi hajiki generation da amurak natradi ani raktang lakani aba mi ama nupi amagi life ta aduna tawning ma setting ma chaning ma chagi damakta tawning ma do loina pen na tawbiu mi na kari haiba haidaba adugi damakta yamna khanmigano e masu nupi se kaina mabuk ikang ngai adu setli adu tawi ada tawi mawalaw de
ꯃꯣꯏꯒꯤ ꯃꯇꯝꯗ ꯃꯣꯏꯅ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯎꯕꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯆꯛꯆꯩꯌꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗꯤꯀꯣ ꯈꯔ ꯋꯥꯏꯑꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯀꯩꯒꯤꯅꯣꯗꯤ ꯏꯊꯟꯇꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤꯅ ꯊꯣꯡꯕ ꯊꯥꯛꯄꯗꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯂꯧꯕ ꯍꯥꯏꯗꯤ ꯋꯥꯏꯗꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯇ꯭ꯔꯦꯕ ꯃꯤ ꯑꯃ ꯂꯩꯔꯗꯤ ꯑꯩꯅ ꯇꯧꯕꯗꯨꯁꯨ ꯀꯦꯃꯦꯔꯥꯗꯨꯇ ꯄꯥꯏꯕꯤꯔꯗꯤ ꯈꯔ ꯐꯩꯌꯦꯕ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯖꯩꯌꯦꯕ ꯑꯗꯣ ꯏꯊꯟꯇꯅ ꯀꯦꯃꯦꯔꯥꯁꯨ ꯄꯥꯏꯕ ꯊꯣꯡꯕ ꯇꯧꯕ ꯑꯃ ꯊꯕꯛ ꯇꯧꯕ ꯂꯣꯏꯁꯤꯟꯕꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯇꯣꯏꯔꯔꯣꯏ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯃꯇꯤꯛ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ updates ꯃꯌꯥꯝꯗꯣ ꯀꯔꯤ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯗꯦꯠ 21ꯗꯁꯨ ꯑꯩ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯆꯠꯇꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯗꯒꯤ ꯑꯗꯨꯅꯤꯗ ꯍꯔꯥꯎꯁꯨ ꯍꯔꯥꯎꯏ ꯀꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯎꯅꯗꯣꯏꯅꯤ나 ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯏꯁꯥꯁꯤꯒ ꯇꯨꯞꯄꯤꯔꯣꯝꯁꯨ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔ ꯃꯇꯨꯡꯗ ꯀꯟꯁꯤꯞ ꯇꯧꯔ ꯃꯇꯨꯡꯗ ꯀꯃꯥꯏ ꯀꯔꯤ ꯁꯤꯆꯨꯋꯦꯁꯟ ꯐꯦꯁ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯅꯨꯃꯤꯠꯁꯤꯒꯀꯣ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕꯣ ꯌꯥꯝ ꯈꯪꯉꯛꯄ ꯅꯨꯃꯤꯠꯁꯤꯒ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯃ ꯂꯩ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯂꯩ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯇꯣꯁꯦ ꯊꯥꯕꯅꯦꯕ ꯇꯦꯁ ꯇꯧꯕꯒꯤ ꯐꯣꯇꯣꯁꯦ ꯊꯥꯕꯅꯤ ꯑꯗꯣ ꯑꯣꯏꯔꯦꯅ ꯍꯥꯏ ꯑꯁ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯁꯤꯅ ꯍꯔꯥꯎꯕꯁꯤ ꯑꯩꯒ ꯑꯩ ꯍꯁꯕꯦꯟꯒꯁꯦ ꯍꯔꯥꯎꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯣꯜꯃꯣꯁט 3.5 years ꯂꯥꯜꯂꯒ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯁꯤꯗ ꯑꯣꯏꯔꯛꯑꯦ 6 months ꯃꯇꯨꯡꯗ ꯑꯣꯏꯔꯛꯑꯦ ꯑꯗꯣ ꯍꯔꯥꯎꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇ ꯂꯣꯒꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯁꯨ ꯆꯠꯂꯨꯔꯦ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯔꯦ ꯄꯣꯖꯤꯇꯤꯚꯅꯤ ꯑꯩꯅ ꯄꯣꯖꯤꯇꯤꯚ ꯍꯥꯏꯗꯤ ꯀꯟꯁꯤꯞ ꯑꯣꯏꯔꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯗꯨ ꯃꯇꯝꯗꯨꯒ ꯍꯔꯥꯎꯗꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏ ꯄꯄꯥ ꯃꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯕꯣ ꯍꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯣꯏꯁꯨ ꯁꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯗꯨꯗꯒꯤ ꯑꯗꯨ ꯃꯇꯨꯡꯗꯅꯤ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁ ꯃꯌꯥꯝ ꯂꯥꯛꯇꯣꯏꯁꯦ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁ ꯅꯠꯇꯦ ꯂꯩꯗꯅ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁ ꯑꯣꯏꯔꯁꯨꯀꯣ ꯌꯥꯝꯕꯨꯗꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯔꯨꯔꯗꯤ ꯑꯣꯜꯃꯣꯁט ꯑꯩꯁꯦ ꯀꯟꯁꯤꯞ ꯇꯧꯕꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯇꯧꯔꯦ ꯑꯗꯣ ꯈꯪꯕꯅ ꯑꯩ ꯃꯥꯔꯆꯇ ꯈꯪꯕꯅꯤ ꯃꯥꯔꯆ 24th ꯈꯪꯕꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁꯁꯦ ꯍꯧꯕꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ 2nd day ꯍꯧꯕꯗꯨꯅ ꯕꯤꯍꯨ ꯁꯖꯤꯕꯨ ꯅꯨꯃꯤꯠꯇ ꯑꯩꯅ ꯈꯟꯕꯗ ꯁꯤ 15 days ꯃꯨꯛ ꯂꯩꯔꯝꯃꯤ ꯂꯩꯕꯁꯨ ꯌꯥꯝ ꯊꯤꯅ ꯂꯩꯔꯝꯃꯤ ꯊꯛꯄ ꯆꯥꯕ ꯌꯥꯗꯦ ꯑꯩꯅ ꯈꯜꯂꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯑꯗꯨ ꯃꯇꯝꯗ ꯆꯥꯔꯝꯕꯁꯦ ꯐ꯭ꯔꯨꯠꯁ ꯈꯔ ꯆꯥꯏ ꯐ꯭ꯔꯦꯁ ꯖꯨꯁ ꯈꯔ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯛꯀ ꯇꯟ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯨꯝ ꯆꯥꯅꯤꯡꯗꯦ ꯐ꯭ꯔꯨꯠ ꯖꯨꯁ ꯑꯁꯤ ꯑꯅꯤꯁꯤꯇꯅꯤ ꯑꯩꯅ ꯀꯩꯅꯣ ꯆꯥꯗꯅꯂꯩꯔꯤꯗꯣ ꯑꯗꯨ ꯃꯇꯨꯡꯗ 15 days ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯐꯔꯦꯗ ꯐꯔꯛꯑꯦ ꯑꯗꯨꯗꯒꯤ ꯐꯔꯛꯂꯣꯏꯔꯒ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯒ anxiety ꯍꯥꯏꯒꯗ꯭ꯔꯥ ꯏꯊꯟꯇ ꯂꯩꯕꯒꯤꯁꯨꯔꯥ ꯈꯪꯗꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯁꯦ ꯕꯟ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒ ꯕꯟ ꯂꯩꯗꯅ ꯑꯩꯁꯦ anxiety ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕ ꯏꯊꯟꯇ ꯔꯨꯝꯁꯤꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗꯤ ꯏꯊꯟꯇ ꯂꯩꯕꯅꯦ ꯆꯥꯕ ꯊꯛꯄꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯂꯣꯟꯂꯤ ꯐꯤꯜ ꯑꯣꯏꯕ ꯃꯤ ꯋꯥꯔꯤ ꯁꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯀꯩꯒꯤꯅꯣꯗꯤ ꯍꯁꯕꯦꯟꯁꯨ ꯑꯌꯨꯛꯇ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯃꯥꯁꯨ ꯁꯟꯗꯥ ꯑꯣꯏꯔ ꯄꯨꯡ 6:30 ꯌꯧꯔꯛꯑꯦ ꯑꯗꯨ ꯃꯇꯨꯡꯗꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯀꯣ ꯄꯨꯡ 8 ꯆꯠꯈꯤꯕꯗꯨꯅ ꯗꯤꯅꯥ ꯆꯨꯞꯄ ꯑꯩ ꯏꯊꯟꯇ ꯂꯩꯔꯦ इमुंसिगा तौनिंगाइसु लेते वारी साननिंगाइसु लेते फोनदि क्याम वारी सानादोनिको इसा फेस टू फेस लेरगा वारी सानारगा खरा पेनगदबसु मी लेतबनिना गुदुमाइना लेरे जुमसिगा अदु मतुंगदा इमा लाए खरानि इमा ला मतुंगदि खरा नुगारे मासु 10 days मुक लेरम्मे 10 days मुक लेरम्मगा मासु हनगरे अमु ꯑꯩꯒꯤ ꯊꯕꯛꯁꯨ ꯈꯔ ꯂꯩꯔ ꯃꯇꯨꯡꯗ ꯍꯥꯡꯉ ꯃꯇꯨꯡꯗ ꯑꯩꯁꯨ ꯊꯕꯛ ꯀꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯐꯝꯗ ꯂꯩꯕꯅ ꯃꯤ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯑꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯇꯧꯕꯗꯁꯨ ꯃꯣꯏꯅꯁꯨ ꯌꯥꯝ ꯇꯦꯛ ꯀꯦꯌꯔ ꯇꯧꯕꯤꯌꯦꯕ ꯑꯗꯨ ꯃꯇꯨꯡꯗ 6.5 months ꯐꯥꯔꯛꯄꯁꯤꯒ ꯑꯩ ꯃꯦꯇꯔꯅꯤꯇꯤ ꯂꯤቭ ꯂꯧꯔꯦ ꯍꯧꯖꯤꯛ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯩꯔꯦ ꯈꯔꯅꯤ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯊꯥꯅ ꯑꯃꯨꯛ ꯁꯤꯜꯆꯔ ꯆꯠꯂꯨꯔꯦ ꯂꯪꯀꯥ ꯆꯠꯂꯨꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗ ꯍꯧꯖꯤꯛ ꯊꯥ 9 ꯆꯪꯉꯦ ꯍꯧꯖꯤꯛ ꯊꯥ 9 ꯆꯪꯉꯒ ꯍꯧꯖꯤꯛ इसासीदी खरा लुम्मे को इसासे खरा लुम्मे हजे हगत मतमदा याम येंगा हगत पताय पट लाउना हाने दुमाइना दि हगत 2000 years later हलन योगनी है ना हंदक थासिगा थाजरुदे दो मयाम याना थागत चरी सपोर्ट तौबिबगी दमक्ता अदुमाइना तौना अतैसु 500 सु यहनबियो अदु मतुंदा 1k सु यहनबियो मयाम
द मैम वीडियो से साइसिगा लोशन लगे मथंगी वीडियो द अमुक थेंगनरसी बाय